Mayambu aigi channel asida taram nokchari video ase hodringaida kariyumba khradng hajahoge aigi channel asibu subscribe to bidribo oiragadi subscribe to biramo aduga bell icon su on to biramo video ase any kind of credit lawjabagi ntchade hojik tholiba irang sina maram oiraga mayamgi mafamda video ase uchabani ekhoigi ibung ipa aigi iyamba sing lanthingna duna leiri akhoigi damak khalaga laikai khudingi lam khudingi aigi iche inaupi laikai gi laisabi singna angamba mateng khradng oirabasu tawjagi haduna mayumdagi achinba pumba kaitholaga tawri masi aikhoina ufam thoi khangpham su thoi video se matang asida hongnaba tawse duga karigumba video asibu mayang yofamda thamjarakpasi nungaijade hairagasu adum comment tabiramo aduga aina mayang yofamda uchar thamjaraga uchaba asi yaningagadi like share tawiramo video hongnaba tawse
video si swadi losinjage Maymsu sum khangning badagi video si semjabani aduga video si semada mateng pangbikiba egi Eche Echn amadi egi marup singbu haninga laitana thagat phongdokchari matung tabasu asumna mateng pangbiu amadi pangminasi haina hayaga video si matang swadi losinjari